मरुएबा पाव पिजरी सामगा मंगारक सुबह इंडियन साइंस कांग्रेस की मिफम भारत की प्राइम मिनिस्टर ने मणिपुर दा हौदोकदौरी मणिपुर की चौखट थौरांग की थबक पाखटनब हौजिक फावबदा सेंटर ने लुपा करोड़ लिसिंग अमा हेना पिथरखरे हाइना मणिपुर सरकार की वंगांगलोई टीएस बिसोजित हाइख्रे अमदी इम्फाल नारकोटिक सेना लुपा लाख निफुनिथोई रोम की ओइगदब हेरोइन नंबर 4 केक फारे खुरमजरी आईएसटीबी की पाउमियंग ताबिरिब सिंह तराम ओक्सनी हौजिक मरुब पाउ सिंह पदुगी संदोकना पिजरी लिसिंग चामगा मंगासुरक सुबह इंडियन साइंस कांग्रेस की मिफम भारत की प्राइम मिनिस्टर नरेंद्र मोदी ने लालिब मार्च की तांग 13 मणिपुर हौदोकलगनी चीफ मिनिस्टर एन बीरेन वफम पौमिसिंग उनब फोंदोखरे चीफ मिनिस्टर सेक्रेटरीट कॉन्फ्रेंस हॉल पौमिसिंग उनबद मखा ताना फोंदोखिबदा मिफम अनौब सरकार सही फरकपगी मनुंग चन्ना मार्च की तांग 13 हौरगा 19 फाउब चथगदौबनी चीफ मिनिस्टर मखा ताना फोंदोखिबदा नॉर्थ ईस्ट की ओइना साइंस कांग्रेस मिफम पांगथोकपसी मणिपुर अनीसुबनी मिफम रिसर्च स्कॉलरसिंग महिरोय यावना मियोय लिसिंग तरुक लोमना सरुक यागदौरी लाकदौरीबा डेलीगेट सिंग असिगिदमक्ता लेंगाकना लेफम चाफम खुदिमक सिंदनब थौरांग तौरे मिफम पांगथोकपगी खुदोंग चाबा फंगबा हाइबसी लॉ एंड ऑर्डरगा मरी लेनना अतोप स्टेट सिंगी मियामना येंगलंबा मियेंग अदु लेत्रे ताकपनी प्राइम मिनिस्टर नॉर्थ ईस्ट चाखुटनबगी थबक चिंद खक तौबगी महुता थबक ओइना उटपगी खुदम अमनी मणिपुर की मियामनसु पांगथोकदौरिबा मिफम मसिदा मतेंग पांगबियु असिगुम मिफम अमा सिनबा हाइबसी अराइब नते लेंगाक असिगा सोब चैलेंज नि हाइना फोंदोखि So Manipur, I welcome it, and we'll welcome it, and we'll support whatever the extent we can, which is purely a golden land. Now the other parts of the country's peoples have started knowing that Manipur is really a golden land, and I would like to request to the peoples of the state, as well as I want to appeal that we should welcome this kind of Congress session. We should welcome all the delegates. We should provide whatever the hospitality we have. We have to show our gratitude. We have to show our humanity. We should show the world. This is the real chance to show ourselves that we are in the 21st century. Ngasigi paumising unabaduda Education Minister T.S. Radheshyam, Kurai Kendra MLA L. Susindro, Chief Secretary R. Rasmi, Indian Science Congress Association General President Professor Achyuta Samanta, Hanagi former President Ashok Saxena, Manipur University Vice Chancellor Adya Prasad Pandesu, Amadi Official Atesu Saruyaki, Bangtokudru Mifam Asiga Mari Lenaba, website ISC105.org su Chief Minister na launch tauki. BJP na lusing masakara sina Manipur da sasan torok patha mapan rom tangari basi phawgi manungda Manipur gi sakpat thorangi thabak paket na ba center na lupa crore lising ama hena pitharakre haina Manipur sakar gi wangang loi TS Bisojit na haikre. Wapam masing asi Manipur State Road Development Agency Rural Engineering Department gi oiba achievement sing yawba so lising ni taraga ni pan gi calendar phom gi throm da phong khibani department asigi makok thong engineer sing yauna pan to kiba throm madu da sakar gi wangang lo su oriba works minister TS Bisojit na makata na hakibada Congress party gi senior leader amadi spokesperson singna BJP na lengak lakpadagi state asida sakot thorangi package amata ngamdre haba wafam asi aran bani BJP gi sasonda package pibagi chanabi leite lengak adugi performance yenglaga fan thadabagi chanabi lei masigi kudam haibabu planning commission muthatuna niti ayok haina leiriba asini state asigi oinasu scheme project kaya gi paisa sing pidak nanaba pipeline da leiri Hoju Pawada State asigi oina tha mapan asida lupa crore lising amaga chamaga marfudraga humdoi center na thadarakre masi package sama lauthok padagi yamna henbani haibasi Congress ki lusing basing na khangbigadabani mamangda palam balengak na toromba thabak sing lengak asina makhata na tawduna apaba maiketa thabakya pakali center na state government ta paisa thadaraktre haina Congress party na miyam da lan uhanbagi thabak tokpiu haiki
Mana makatana phongdokibada Manipur State Rural Development Agency miyeng makada Rural Engineering Department na khungangi lambi thong sangba sagatpagi thabak sing mai pakna pakali thabak sing asi State Quality Monitor na yangsin bagal wenana National Quality Monitor na ayaba pidrabadi tawriba thabak sing asigi sel thadopagi wafam leite Manipur PMGSY Phase 2 qualify ore North East qualify oiba state asi Manipur na ahum subani Phase 2 asigi damakta lambi sembada hana phut tara palamba adu phut tara kani pan hengalagani loina Prime Minister gi gram sabak yojana gi makada thabak suduna sahi manga sukhrabasing amuhanna samjinna bagi thabak state government gi thodang oibana lenga asigi chief minister ga tanaduna phibam phatna leiriba lambi thong sing su makha tanasu samjinna bahonaragani Contractor sing na quality leitana thabak tobu sing mari lenaba department gi officer da lona pau pibiru haiki 5 yorokadoi si purok pai base package crore sam digi hena sathiwa paisa amani ase akoi congress party ne masi khangbam thoi aduna akoi sarkar ge pipeline da akoi hujik towan ba akoi na package na traga su akoi paisa hoina akoi na thabak project ya ge pirak da pose package dagi hena sathiwa port amani habase akoi congress party na khangbam thoi aduna masi da amada akoi praja jing laiba posing da lan lamjing na ba adugo lairiba mamang da pirakhiba port mayam ama akoi sida tawbuni haibana chingba ona taina ba port sandok poje masi sumoy Mayai ka basanjak singi marakta kiningai oiraba heroin number 4 cake oina mapandagi pusilaktuna sauna state asida laron bagi thabak chatharabra haibagi chingnaba sauna leire Imphal East narcotic cell gi kangbu amana mioi amadagi polamasi gram chahum ga yangkai gi konana phagat patigi khanglakpani ngasi ayuk Imphal East SP gi office ta pangthopa pau gi mifam amada district asigi SP kabib kena akaknuba pau ama phangbadagi ngarang numidang pung taruk makhairom tapam matamda additional SP wungpam kasar DSP car Roni mayang bam amasung narcotic cell gi OC KS Dev Kumar gi miyang makhada SI M Sabir Ahmad na lusing bakangbu amana lamnong higher secondary school manaktagi mioi ama polom sing asiga konana phagat pangamkibani Pakalaba miyo sa kimaming Wilson Kesing Kawi sa hiniputaret Rom Sure Apokpa Laikidraba Yartiyo Kesing Kawi sa napati district ki Laikui Singi Salen Kuldagini Mangudagi Pakaliba Polom Sing Asilu Palak Nipunitoy Romgi Oigani Herway number 4 si Keki Maong da Lalol Itik Torok Liba si Yam na Kiningay Oiba Maong Amani State Asida Laydiba Law Enforcing Agency Kudimak na Mayay Ka Basinjak Tahulak Liba Maong Sing Asi Mikup na Hom Sing na Siyanaba Amatsangi Imphal East District Police na mayay ka basinsa ki mayok na sangsita ni bakongtang asida ano basahi hobunumita yam laba polam sing pagat pangamba si singtha ngay ni haina Officer Singbu SP na thagat papogdoki. He will be handed over to Porampatu police station for necessary legal action. The rough estimate of this fine quality heroin is around 42 lakhs. We are inquiring further from where this heroin has started, from where it is going also. During the investigation, it will be revealed, we will inform accordingly also. Ngarang say hobunumit ki numidang pung taret khare helak padwaida Bisnupur district ki Keno bazar da motorcycle na thombadagi nupi ama laikhidre atopa amana soktuna laikanari thodok adu laikhidre nupi adudi Thiam Ongbi Kaina Kawi say Pumangarom Sure Mapuroba Laikidraba Thiam Ibosa Aduga Solabaduna Toksom Ongbi Tangnu say Yankai Mapuroba Toksom Zila Kawi Makoi Anima Kano Mading Lakai Digini Tangnugi Pipam di Kutong Tingai Oidre Hari Todok Topam Digi Pamba Pauda Nupi Ani Aduna Kano Bazar the Kong Salingai Bisnupurom Dagi Imphal Tamna Hagalakpa registration number Yaudaba motorcycle Amana Tombadagi Soktuna Kudaktari Mr. Lakan Anaba Pukatki Adubu Hospital the Lakan Bangam Dana Kaina Lakitabani Tangnugi Pibum di Hose Kutung Tingai Oidre Hari Todok the Senari motorcycle Torpamioi Asigimaming Laitangbam Sagar Kawi Sahi Kunga Sahi Kunmuk Sure Apopagiming in Auton Kawi Wangboy Kendri Manung Sanba Gobindra Gam Dagini Bisnupur da Mamanabasinga Anoba Sahi Saksa Nabasalur Matung the Halakpada to Tokibani Hari Bisnupur Police na case Amalokat Pagalwena Asi Bhaksang Post Mortem Gidamakta Rimski Mok the Thumkre Tribal Affairs Samasung Finance Minister ga Manaraga Fund Lana Sina Tokre Haina KSO Bungpi Blok na Sirak Liba Maral Yupam Yaudamani Masigi Mayokta Mingsatian Bigidamakta and Yamating Lowrigin Haina Finance Kitabak Supuriva Deputy Chief Minister Waizoy Kumana Pongtokre
Secretariat leba mahaki office ta pangtupa pawgi mifam amada minister na KSO Pungpi Block na ADC Tarukta Finance Minister amasung Tribal Affairs na school gi segbat sagat pa amasung oza singi thagi tolop ki saada tara lauri hariba si karma matamda satnar mano khangde lisingani tara truk tara tret ki oza singi torop lisingani tara tret tara ni pandagi piu harak pasi satna bayaroi government gi oina sing amadi tamgi oza sing da khenaba thamde chap manai sei sigi budget lupa crore Sani Niputaret Hena Kaitok Tuna Lady, Sidak Libamaralasi, Pong Naturtuna, Wari Sanaraga, Wakal, Taminasi Natrabadi, KSO Bungpi Bloki Matakta, Mixatian Baginamakta, Kota, KS Tangalagani, Finance Department Amasung Tribal Affairs ki Internal Audit Chuk Putoktuna, Kangalagani Haki. Masagi 2019 gi area ne rupees 11 crore se. Masi normal salary is all right. Can say that. Any department including granted to autonomous body area clear to they have to come to the finance. They should get the finance concurrency. Lohum topani. 11 crore sing matangda. Sugang gangda na moina on the narrow on the torombai pumne. Thobal Police Commando masung kun gatruk suba samrai police ki apun makangbu amana nupi police yauna district asigi SP ke Megasandri lamjing makhada sangayung pham nungpho mamang likai ariada akaknaba paw ama phangmadagi mamang thagi tang kunthraga mathoida thibu humgi thabak chathabada nupi ama yauna mioi 13 dagi rupal sing kunthraga nipan henbagi WY tablet heroin powder khara amadi hura lamba oigani haina thajaba gari taraga mariga korana phare hari Thobal Police dagi phangma pawda Ariadu da gang kutpu khara huran ba gari singa loina sathok chasin tawre haiba akaknaba paw phangbadagi commando amasung Assam Rifles ki apun batim ama semlaga nungthil pung ani makhairom taba aduaida mafam aduaida changsin khibani maduda mioi sing amadi polam sing adu phagat khiba sing Thobal Police Station da polam sing adu ka konana sinakre hari Ngasinu bidang pung mapan makharom taba matamda Mantri Pukri da leiba Forest Office Complex ke geta sakangda basingna IED ama thamlamle bomb disposal scout timna bomb adu aswaingam yaudana loktholaga ahlupki lokol da numidang pung tarama thorum taba duwai da pokai hankre bomb masi kanana thamlam libuno haiba hoju phawgi ona khamngamdri police na case ama lokhat tuna thizin bahokre Kadagi Quarterly Journal Health for Future Volume 1 Issue 18 Putokre Purai Romba Kunang Khongda Levelup Asigi Head Office ki Conference Holda Haukiba Nomajinu Meta Pangtokiba Thorum Aduda President in Charge Hizam Priyo Kumar Vice President Ningthozam Dorian Imphalis District President Ningthozam Ongbi Memso Bisu Saruyaki Lupasina Mayai Kabani Sagi Polam Sing Maru Pangna Mahana Nabiki Pandamda Lepalaitana Sangshalapa Kongjang Asigi Mapangal Sagana Nabiki Damakta Amadi Miam Dani Sagi Amangba Kangananaba Pandamda Sefong Asi Tahum Kudingi Putopani Isu Asida Toan Ba Iba Kiana Makal Maka Kayagi Iba Article Sing Yauri Hauzik Paugi Maraktan Atin Nobre Amatalominas Imphal East, West, Amadi, Bisnupur District Oina, Makal Kudingi Apamba 2, 3, Amasung 4 wheelers na Chingbagi Gari, Guarantor Yaudana loan, Lobi Yagani, Deposit Tobanumita, Apamba Gari Supang Bigani, Pambiba Mio Sing Unabiu, Imphal Finance, Head Office, Moirangkom, Loklaubung, Branch Offices, Pauna International Market, Amasung, Bisnupur Bazaar, Bisnupur. Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi ozasing na exam gi same saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba sing na makok thongba oina bagidamakdadi Panacea sing na amatang ngarba coaching center ni. Miyamna center sida thazaba thampi. Breaking matung na makataba pau pizari. Forest Department say sigi wall calendar ngasi Forest Minister Te Sam Kumar Phongkre Secretary Laiba Minister ge office member da calendar phom gi thormadu da official kaya saruyaki Minister Sam Kumar na hakibada lisingani taraga tareta Forest Department rakot kiba thabak thorom sing masigi achievement sing yawba calendar asina Manipur miyam da kana bakhradi phangan mangamgani
Forest Department toba yabasing miyam na pautak pibiyu haiki. Singna amadi tabhom thawam yam sing ado tawri amadi thabak sing asi pangthoba kanda Manipur ki tongan ba community Kanglup amadi district te leiba praja miyamna Forest Department nungsibiyu amadi mateng pangbiyu amadi department session pibiyu. Central Agricultural University Kaugi Sahigi calendar amadi diary phongkre lampel patalaiba Kaugi Administrative Block ta University asigi Vice Chancellor Dr. M. Premjitna calendar amadi diary adu release tauki. Thormadu da University asigi faculty kaya su saruyaki BC Dr. M. Premjitna calendar asida University asina mamang sahida pangtoki batungan batabuk singi achievement singi photo amadi University asida national ki thakta mana phanaki singi photo sing yauri. Mana makatana University asi mahiru singbu larik tambiba khakta natana lomi singbu income hengan bada asobat hodang kaya lauri lomi sing income hengan bada double cropping plan sembalore masida natana vocational training entrepreneurship ki training kaya pangthok na basu sem sari Sejak mipal tang daba haiba wakal wanda University asina thabak paikhatli University asi ningatkiba handak sahi lising ani getrain pan asida sahi kun gamakam mapung phargani silver jubilee gi palan tongnanaba amadi convocation su pangthoknanaba sem sare haiki. Scientific family based or small scale as integrated farming system si koina farmers sing shiki wakal da Manipur the lady but north the lady farmers sing shiki wakal on da koina inject the war agati farmers ki income si double hengat keni have se koi yamna sietna thazaba wakal loni Ketrikau Kendra ki MLA na hakom Indrajit ki miyang makhada Kendra sigi sinmi singi sakwa tharong ki thabak ya pakhat anaba Ketrikau Workers Union ko bulup amasem khre Union asi Trade Union Act ki makhada register tobaga loinana head office Thambakong sabal lekai da leba MLA gi yum da hangdokre Kendra sigi manung da leba sinmi punamakna labor card saba yauna labor union gi makhada kanaba phangnanaba union gi office ta laktuna akupa marol khangbiu hari Sanamahi Pakang Balaning Loop ki numinini Sathagadaba Sahi Kungamanga Surupagi Silver Jubilee Thorum Kodong Popi Mamang Lekai Community Hall the Pang Tokre Toromatu da Nauria Pakang Lapa Kendra ki MLA S Subhash Chandra Headmaster Orambati S Jugesor Tabati Potharaba IPS S Manaubi Kodong Popi Gram Pansayat ki Pradhan TS Nandakumar Su Saruyaki Sanami Laning Bu Yokot Piramba Laikidra Singi Mapamda Heka Leka Tamduna Ikai Kunuba Utki MLA Subhash Chandra na Lomdamasida Kundaminari Purup Pumna makna masa-masa gi lining laisol masak khanglaba matamda nungsi sanaba purakani isagi lining thamoi sengna ninglaba matamda isagi saktam ngakpa ngamgani haki oidana ngakpa ngamgani aduna ikoi gi identity ngakna gi damakta ikoi gi lining da ikoi chena thajaba thaminasi aiba wafam ase aina ngasigi silver jubilee gi thorum sigi khudong chabalorga Manipur gi praja miyam da maitai jati gi punamakta ikoi gi ipana ipuna yokhat minasi aiba wafam simadi aina ngasigi khudong Thorum si kudong sa laurag aina media gi thong da mani Manipur gi khundari ba praja punamakta aina appeal si tawjeri Lubasigi President Thongam Jugesona pangtholiba thoromasi maitai ama oina pangthok taba yadraba thorom amani phurup khudingmaki masa gi lining leijabagum maitai gi su ipanat ipunat ki leidiba lining aikoina kawpham thokte haiki Buddha Singh Thamna iba Deepak Ningthaujana direction piba anti-theater Manipur gi A Far Cry play handak India gi tongan pham da pangthok kadaba malim gi oiba Nepalak suba theater Olympics utkadori play asi ahan boina Mars tang taragani thoida Kolkata utkani hari Wakhalon manabasing na punsilaga semba brothers group na ngasi poirei nawa kolda sana thakna ba polam sing mateng pangkre group asigi pandamdi members sing na haijaba sing horuk liba sing da takpi tambiba amadi lejaba khara Kana leitraba singda kathokpani thoromadu da group asagi members singna angang singda sak and sang thongbagi matang da su takpi tambiki Maiti Pangal Women Development and Welfare Association sinduna ziriba amgi babu parada leba association gi office ta quiz nat amadi kirat sangdam nuba thorum pangthokre thoromadu da babu parada jama masjid ki Imam Ahmad Ali Zuri Higher Secondary School ki principal oramba S Maniton housing principal oriba L Ranjit Kumar Lal Pani High School ki headmaster Abdul Hasim Zuri College ki assistant professor Dr. M.S. Zaman Su Saruyaki Usekon takum mapan da leba puruk sawi ibado ibendo gi sahi gi irat thoni ngasi pangthokre
Lai committee na sinduna pangtukiba thoromadu da lebak miyam laktuna ibadaw amasung ibendong da haikaleka tamki thoromasigi matangda committee gi mihut amana wafam kya ISTB da phongdorakhi. Charai rongba bibaren charai thongmana kangla pungmayonda bibare lamoina palingida. Lebak ning tho amu yahuna bi matungina sapawangam tanba tharo thamje chaba utong tak chabun singmasi lebak ning tho bibare gyan sanarmi. RPF की SR3 दा थबक तोरम्बा सर्जन मेजर सेकला असेंग ममिंगना लाइस्ट्रम इबुंगो चौबा अपोपबी ममिंगना एल गोदादोर अमदी लाइस्ट्रम ओंबी मिकोय इरेंगबम अवांग लेकाय डिसेंबर 13 दा मसागी अनाबा अमना मरम ओरगा लेखिद्रे माकना लेखिदबदा RPF ना इकाय खुमनबा उतली फ्रनसिग असिस्टेंट सेक्रेटरी पब्लिसिटी बंकिम गी चेरोल अमना सर्जन मेजर चेकला लिसंगनी निपान गी जुलाई गी तांग कुन गी तरेता पार्टी दे यूरोप लोइना PLA गी बेसिक मिलिटरी ट्रेनिंग द माई पाक्तुना वार ऑफिस ना लिसंगनी निपान गी दिसंबर गी तांग तरा गा मंगा द आर्मी नंबर 3167 पीदुना महाकपु लुप अस्ते यहन की महाक ममा लेबाक मणिपुर थमोय सेंग नुंगसिजबा सिंगमी तमी खाइदना अपुनब मणिपुर गे खंजबा निंगतम लानमी अमा ओइबगा लोइना इंग तप पुक्सेल सेंगबा थक्सी खासी फजबा मदी मनिंग मखा तमना हिंगबा पाम थौना फबा मरुप अमा ओइकी महाकपु इके खुमनो उपरकी थरम RPF की यूनिट डिपार्टमेंट अमसोंग स्टेशन खुदिमत पांगथोखरे लोइना लेखिद्रबगी इमुंग मनुंग सागै नातै मरुप मपांग सिंगी अवाबदसु RPF अमसोंग मसिगी लानमी संगुप PLA ना सरुक यारी हारि Mamang thagi tang kuntra mathoidagi kabui zatigi khwaidagi sawba kumai gan ngai asi akomlup kangli pakna usiwa kabui khulda saruk yaduna pangthokre Tormadu dalup asigi president KSS Somarendro amadi working president Chandramani Kuman Sana lusingba tim amana khul asida satuna sana thaknaba amadi sena sana ba phirol kaya khudol oina peki khulgi marketigi su makhwena ngamjaba khudol porsing lakliba sing aduda piduna kai khumnaki working president Chandramani na अकोमलुमना लमदम मसिदा खुंदा मिनरिबा फुरुप सिंग अमत ओइना हिमिनगदबनी हाइबा पांदमदा मखोगी अवा नुंगाई सरुक यादुना लागली ngasisu khul asida ngamjaba khudol pot tamduna khwaidigi nungaiba kumai asi सरुक याबनी हाइकी प्रेसिडेंट सोमरेंद्रना अमत ओइबा मणिपुर अमदी मंगलान asida akomlup kangli pakna samphonglapatagi ngasi phawba फुरुप सिंगी अवा नुंगाइदा सरुक यादुना लागली अखोय मसेन पुनसिनदुना अमत ओबिगी वाखलोन सागमिनबा हाइबसी पुन्ना लेमिनबा याननबा वाखलोनी अखोय अखोगी इपाई पुसना थंबिरम सना कालोन सिंगाक्तुना थम्बा हाइबसी ngasiगी मिरोलगी तौदबा याद्रबा थौदांगनी हाइकी कहीं तो कोई आगे कोई लमिनारी कांगा कोई ग्रुप सिंग खेना बले तना कोई अमत तो वाखलोन दा अंगम अंगम कोई मेटी नि हाबी वाखलोन नतबिदा कोई लमिनारी बा कोई ग्रुप सिंग जे कोई कई दोमिने बे आगे कोई अमना अम ngam mateng pangnaba amagi haro community so koi saruk yaba akoi awab so yaminaba mokoi gi lungai bi so koi saruk yaba mokoi awab so koi yaba haba wakolon da koi laksabani tungda nat ki oiba jagoi isai kaya da su saruk yaminaki Home Affairs की Union Minister of State Kiran Rijiju na Jammu and Kashmir North East amadi Naxalite chingda General Amnesty pibigi wafam leite haina ngasi MP Dr. Mainana Lok Sabha da pukhalakpa star question gi pakhum da phongdokhe Sheru Mayai Lekai Public Community Hall da ahanba Sheru Hangam Hidanaba lisingani taragani pan pangtokre Hautopa की थोरमदा मणिपुर ऑर्गेनिक मिशन एजेंसी की प्रोजेक्ट ऑफिसर के देवदत्ता अरुण एंटरप्राइजेस की प्रोप्राइटर अरुण थांगजम यावना मियो क्याना सरुक याखी अरुण एंटरप्राइजेस अमदी सेवाना सिंदुना पांगथोकिबा थोरमदुदा इसागी इकोनॉमी साखोट हनबना इरमदम असि ngakpa ngamgani haina अरुण थांगजमना फोंदोखी प्रोजेक्ट ऑफिसर के देवदत्तना मणिपुरदा फंगलिबा मनामसिंगी महाव मांगसिलकपा असिदा असिगुम फेस्टिवल अमा पांगथोक्तुना अवेयरनेस पीबगा लोइना हक्सांग सोक्तबा मनामसिंग पुथोकनबा पांदमदा फेस्टिवल असि पांगथोकपनि हाइकी फेस्टिवल असता मकोक मथंग तारबा मियुसिंगदा मनामथुम सिंगसु यनथोकी मसुंदा Hairok Nagar Gram Panchayat asi open defecation free oire haina lauthokpa yaikiroi haina councillors singna phongdokre
ngasi hiram masigi matang da councillor sing na hairok ta pangthupa pawbising unabada one number 4 ki councillor case noyono hakibada mari lenaba authority na hiram masida miyeng sangduna panchayat asida asengba open defecation free oinana ba honabada mateng pangbiu haki ngasi pawbising unaba aduda hairok library and the sporting union gi thopubasing su saruyaki tungda nagar panchayat asigi manungda lebala hangda khong hamjinba mafam kaya pawbising da utki Sakan ganga gi ngasi humni sanba numita hiang thang kabui khulda MSU gi president Manjit Sarang Them yauna lupasigi thomi singna kumhai aduda saru yakre MSU gi market gi sana thangna ba polam kharasu khulgi lusing basingda khusnaki apunba manipuri khunai amagi damakta amana amagi mateng pangnaduna tangdu leitana ing tappa khunai ama oinana bagi pandamda MSU na saru yabani haki moregi horen phaiga Lonaba Myanmar gi Makeromda ngarang ayu pung tararom taba matamda sakangdabasna miyo ama nongmena kaptuna halambadu aibam bizen kauba Bisnupur bakha lekai ward number 5 tagi miyo ama oiramle kanana karigi damakta mahapu nongmena kaptuna halamni mono haiba sabsana hoju phawbagi oina dikhang ngamdri tumu hospital da postmortem loirambana Manipur police na lawruba matungda imung manunggi miyo singda kusna khre hari More Commando na More Forest Gate Maya tagi KSP Noyan Group ki Muhammad Salamuddin Koba More Ward number 5 tagi miyoy ama phare hari mahak sel khaibi gi thabak toba miyoy ni haina police na kanghalakli Tawal district ki manungsan mahiro police station ki manungsan mahiro part 1 haitu pokpi lekai da leiba thoksom tarun koba miyoy amagi yum gi gate sana na ba tobada ariba matam gi bom ani gi nongmai maru tarama thoirom phangle hari Maite Christian yauna lamdam asida minority singi community ki center saragani haina Union Minister of National Commission for Minorities Sulekha Kumbriana na phongdokre North Eastern Minorities gi in charge oribi Sulekha Kumbre gi khongsat ki saruk oina Directorate of Minorities MOBC and the Scheduled Caste Scheme building the pangtopa unabagi thoromda Sulekha na hakibada minority harga Muslim khaktagi oina uriba asina pakalibas ki masi mai paktabagi maram oi Maite Kristansu minority da chali makoibu awareness pinanaba minority department na akhanaba miyeng changba chungbani haki When I came here I think that is the need of the day. I don't want to go for all together but it is not possible but when the budget is in front of you now the March budget will come so the proposal must immediately move. Tomorrow I will meet the Honorable Chief Minister and I will also ask him to give a proper budget for this particular program. Unique Wildlife Protection Committee Manipur amasung Forest Department yaprumba members sing nangasi khwidum pat kya koibada lamlaki sa usek sing maruina mapalamdagi parakliba usek sing ngak sen ba drive sathabaga loinana khunja sing da awareness pikre drive aduda Kakching Range Office BO Palel Waikhom Waingu lamkhagi staff sing amasung honorary wildlife warden Thobal W Ram Chandrasu Saruyaki punna Sanchin drive asi toina chathaba maramna ngasigi drive aduda supnagi usek phana lang ama khaktamak thengnaki tungda khudumpat ki jila parishad member panchayat member yauna khunja singa punna phaminaduna chathariba lamlaki sa usek sing kannanaba changsilakliba khongthang asida mateng pangbinanaba pukning chingsinki Surasampurda liba tramata suba samra pulsna Rachel Division gi makhada paketpa military civic action program gi manungsana Surasampur gi pangjolda angang sing orphan home solar light amadi computer sing set sing khushin nakre thormadu da tramata suba samra puls gi makok thom official sing yauna home asibu salari ba mioi kyana sab yaki Surasampur gi tibong da liba DTC gi hall da literary cum civil service workshop pangtokre Surasampur district administration Ropiang Foundation of Kusan Mother Pang to give a Tromatuda Agriculture Minister V. Hankalian, DC Sam Lal Punia Yauna Makok Tom official Kayasu Saruyaki. Prabis on a missing matang the same lang langjil Kangalu, police naming Manung the Sinabi Mahuta, Polo Kiba, Taungu, Yaning the Pongdokuna, Missy, a sigi matang the same Kiba, Piesina Sindurangasi, Numidang, Maidagi Kongsatama, Iro Samadi, fly over Fau Chatre. Pabda batok tok tanan ba police nang action bagi thabak lokhat ki PSC ke convener pholayamna awang nopok lamdam gi miyambu ot nei bele fatlu Prabis sanam gi mihat asi thigana ba CBI da sinaduna asumba phangalu haiki
ꯁꯤꯁꯤ ꯑꯊꯨꯕ ꯃꯇꯝꯗ CBIꯗ ꯁꯤꯟꯅꯗꯨꯅ ꯅꯣꯔꯠ ꯄꯤꯄꯜꯒꯤ ꯑꯍꯥꯟꯕ CBIꯗ ꯁꯤꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈꯤꯗꯕꯒꯤ ꯑꯍꯥꯟꯕ CBIꯗ ꯁꯤꯟꯅꯕꯗꯨ ꯁꯤꯒꯤꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯅ ꯑꯆꯨꯝꯕ ꯂꯪꯂꯥꯟꯁꯤꯡꯗꯨ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯧꯖꯕ ꯑꯃꯔꯣꯝꯗ ꯄ꯭ꯔꯕꯤꯁꯅ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯡ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯉꯁꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯁꯔꯗꯥꯔ ꯄꯇꯦꯜ ꯃꯥꯔꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯗꯦꯜꯂꯤ ꯌꯨꯅꯤꯀꯥꯁ ꯗꯥꯃꯁ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯂꯧꯕꯤꯁꯤ सानबी पाव पीजरी हरियाणा की गुरगांव थासी मंगा मापन फाव पांथोकदौर हुफुमदोई सूब सैनिया मेन और वुमेन नेशनल बॉल बैडमिंटन चैंपियनशिप सरुक यारूनब मणिपुर की नुपा नुपी सीनियर की बॉल बैडमिंटन टीम इम्फाल थादोखरे बॉल बैडमिंटन एसोसिएशन सिंधुना सिंगामखा बास्केटबॉल ग्राउंड की मणिपुर लेजिस्लेटिव असेंबली की स्पीकर युमनाम खेमसाना खोंगचत अदुलम थाकी थोरमदुदा एसोसिएशन की प्रेसिडेंट डॉक्टर एल कुमार जनरल सेक्रेटरी टी एस तोमबसु सरुक याकी नुपा की टीम की कोच मैनेजर एल जुगेंद्रो नुपी की मैनेजर के एस बिमोला कोच एस लंदन शर्मा सरुक याकी मणिपुर की टीम माई पाक्तुना मिंगसेट पुरक्नब स्पीकर ने याफा पाउजल पीखी ऑल मणिपुर फुटबॉल एसोसिएशन अम्फाना सिंबा मणिपुर स्टेट लीग का मरी लेनबा मणिपुर स्टेट लीग पार्टिसिपेट टीम्स फोरमना थमखिबा डिमांड तरागा मंगा पीदबना मरम ओरगा असुबा वायल फंगनबा वाइन संघ वाकलगनी हाइना फोरम की लीगल सेल की चेयरमैन के एस बंगिम चंद्रन ngasi मणिपुर प्रेस क्लब ता पांथोप पमिसिंग उनबा अमादा फोंदोखरे माना मखाताना फोंदोखिबदा तोंगान तोंगान डिमांड तरागा मंगा अम्फाना ताबीदबदगी मदुगी महुत्ता क्लब मापन लीग याव यारोय हाइबा असिदा यामना पेंदबा पोकनरे मसिगी मतंगदा नाकल अनिगी मरक्ता यानदबा लैरिबसिगी मतंगदा वरिसन पुरक्ननबा वेल संगी मतेंग लौननबा फिरेप लौबनी हाइकी एम्फागी आर्टिकल 29 की मतुंगेना आर्बिट्रेशन बॉडी ट्रिब्यूनल अम सेमगा मदुना येंगसलहनबियो हाइबसी अकोय मदुसु रिक्वेस्ट तौजे अदुबो मकोय लोइनमक इग्नोर तौरगा टीम मापन तांथोर अबनिना अखोय अतोपा पायक्ता लेते कोर्ट चटप नत्तन ऑल मणिपुर फुटबॉल एसोसिएशन की जनरल सेक्रेटरी ओरंबा एल रंजित रॉय ने लेखिदबदा फ्यूचर फुटबॉल प्रमोटर यूनाइटेड वेटरन फुटबॉल एसोसिएशन मणिपुर ना अवाब फोंदोरगली मणिपुर बैडमिंटन एसोसिएशन सिंधुना हुमदोई सुबा स्टेट वेटरन मास्टर्स बैडमिंटन चैंपियनशिप 2018 जनवरी 13 तगिना कुन फाव डीएम कॉलेज की मनाक तलीबा MBA इंडोर स्टेडियम दा पांगथोकलगनी टूर्नामेंट असिदा नुपा अमसुंग नुपी की सही 35 की मथक निफु मंगा यांखई मंगा हुम्फु मंगा अमसुंग हुम्बुद्रा मथक की सिंगल्स अमसुंग डबल्स मिक्स डबल्स तना सही 35 मथक निफु की मथक निफु मंगा यांखई मंगा हुम्फु मंगा अमसुंग हुम्बुद्रा की मथक कैटेगरी लेगनी हारी हौजिक मखाताना सानबगी पाव बोयाई निंगथौजमदगी फंगबिगनी टीम निपाल सरुक यादुना मुंबई चठरीबा रिलायंस फाउंडेशन यूथ स्पोर्ट्स नेशनल स्कूल फुटबॉल चैंपियनशिप की सीनियर गर्ल्स मणिपुर की महूत सिंधुना सरुक यारिबा सिटी हायर सेकेंडरी स्कूल मयांग इम्फाल की मैच अहम माई पाक्तुना सेमीफाइनल संख्रे सेमीफाइनल थासी की तांग मरीदा कोदाथन तरजाज हाई स्कूल पुरा मेरी कोजाही कोडे केरला का सानरगनी ngasi sanakibwa league round की अरोइबा मैच ता सिटी हायर सेकेंडरी स्कूल मयांग इम्फाल ना PS सीनियर सेकेंडरी स्कूल चेन्नई बु गोल मापल सिनोदा माइटिबु पिदुना सेमीफाइनल संखिबने मैच असिदा माई पाखिबा मणिपुर की सिटी हायर सेकेंडरी स्कूल मयांग इम्फाल की गोल सिंगदु ए रोजा डिबीना मैच की 13 सुबा 19 सुबा 19 सुबा 13 सुबा 19 सुबा 93 सुबा 93 सुबा मदी 59 सुबा मिनिट गोल निपाल संखि अतोपा गोल अदुना वाई लक्ष्मीना मैच की निपाल सुबा मिनिट संखिबने SYLO टेक्चम मदी LLK कराम सठरीबा मापल सुबह स्टेट लेवल M रविचंद्र मेमोरियल फुटबॉल टूर्नामेंट की सेमीफाइनल संख्रे
M Rabichandra Memorial Trust Kyangwei na sinduna haukiba sahi December tang 19 dagi team kulhumdoi na saruk yaduna Kyangwei mayalikai gi Kyangwei Ideal High School ground da sathariba tournament asigi ngasi sanakiba match da SYLO Texamna 7 star langthabalbu goal manga ani da maitiba piduna semi final sangkibani match asida mai pakiba SYLO Texam gi goal singadu L Prunando na goal ahum ti Rajeshwar amadi L Romanjit na goal amamam sankibani match asida maiti kiba 7 star langthabal gi goal ani duna Jameson na sanki atopa pre quarter final match samada LLK Karamna Kaksa Kairangbu penalty da goal tara mapal da maiti piduna semi final sangkre team anibangna apiba matamda goal ani sanaduna draw satpadagi kicks from penalty mark na decide tobuda LLK Karamna Kaksa Kairangbu maiti piduna semi final sangkibani apiba matamda sankiba LLK Karamgi goal ani du Premsan amadi Mahesana sanki Kaksa Kairangi goal ani duna Sauba amadi Boyaina sankibani tournament asigi ngasi ayuk sanakiba ahanba match da AFA Thawalna MFC Kyangwei bu goal mari amada maitiba pikre match asida mai pakiba AFA Thawal gi goal singadu Anthony Piananda amadi Kabirajna goal amamam sanki atopa goal aduna MFC Kyangwei gi Rosanna on goal oina sankibani MFC Kyangwei gi amatangarba goal aduna Surina sanki Anisuba match ki sanakibada Nasari FC Khetrigauna LFC Kyangwei bu goal mapal amada maitiba pikre Nasari FC Khetrigau gi goal singadu Wahesna goal taruk sanki atopa goal ahum aduna Kali Nawaz amadi Azbirina sankibani LFC Kyangwei gi amatangarba goal aduna Rubenna sankibani Sathariba tournament asigi hai nungkilpung amatabada ahanba match oina RFC Khamnam Lerak amadi Saida Lilonga sanagani Anisuba match nungkilpung aniga minute 35 chapda DMFC More amadi LLYC Basikhonga sanagani Turning Development Club Mayang Nangjing Turning na sinduna haukiba sahi December tang 12 dagi team 12 na group Nepal thokna khaidoktuna club asigi ground da sathariba taramari suba 7 aside village wise open football tournament ki ngasi sanakiba ahanba match da King FC hangang na NYC Nilikoti bu goal ani sinoda maitiba pikre ani suba match ki sanakibada TDC team bi Mayang Nangjing na loitang kuno bu goal ani sinoda maitiba piki Hauzik ngasi noma yu okheba inga samasung nongzugi pau lobisi ICAR lampin patagi ngasi numidang wanang pung mga makaipabugi manungta pangba ngasi gi oikiba inga samadi nongzugi pau da kwaidagi sakiba Celsius degree kun dasmik ahum kwaidagi ingba Celsius degree tara dasmik taruk nungsit tayaw ising managisang ayuk ta sada mariputara mari nungtil da sada humpu mga oike ngasi nong sukide hauzik maruba pau sing amo kana pizari Samaga mangarak suba Indian Science Congress ki mifam Bharat ki Prime Minister na Manipur da hodo kadori Manipur ke sakwa thorangi thapa pakhan na hauzik phawbada center na lupa crore listing ama hena pithara kre haina Manipur sarkar ki wangang loi TS Bezozin hai kre amadi Impal East narcotics share na lupa lak nifuni thoi rom gi waigida ba heroin number 4 kek fa kre hauzik ona di ISTV ni pizba paw matang solution sare miyang tabiri busing amakana pun